ꯑꯍꯥꯟꯕꯃꯛꯇꯗ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕꯒꯤ ꯚꯤꯌꯔꯁꯤꯡ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯩ ꯃꯌꯥꯝ ꯃꯦꯖꯤꯛ ꯑꯃ ꯄꯣꯠ ꯂꯥꯛꯆꯔꯦ ꯃꯦꯖꯤꯛꯁꯦ ꯃꯥꯏꯟ ꯔꯤꯗꯤꯡꯅꯦ ꯃꯌꯥꯝꯅ ꯃꯥꯏꯟ ꯔꯤꯗꯤꯡ ꯇꯧꯕꯤꯔꯣ ꯃꯥꯏꯟ ꯔꯤꯗꯤꯡ ꯇꯧꯕꯤꯔꯣ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯃꯥꯏꯟ ꯔꯤꯗꯤꯡꯒꯤ ꯇꯨꯇꯣꯔꯤꯌꯦꯜ ꯑꯃ ꯇꯧꯖꯒꯦ ꯃꯦꯖꯤꯛꯁꯦ ꯑꯩ ꯅꯍꯥꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯣꯏꯔꯀꯥꯟꯗ ꯁꯦꯀ꯭ꯔꯦꯠ ꯇ꯭ꯔꯤꯛꯁꯤꯡꯗꯣ ꯑꯃ ꯍꯥꯏꯗꯣꯛꯆꯒꯗꯕ ꯚꯤꯗꯤꯑꯣꯅꯤ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯇꯧꯖꯒꯗꯧꯔꯤꯕ ꯃꯦꯖꯤꯛꯁꯤꯗ ꯅꯠꯇ꯭ꯔꯒꯅ ꯋꯥꯍꯩ ꯋꯥꯇꯥꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯒꯁꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯗꯤ ꯃꯃꯥꯡꯊꯛꯀꯤ ꯚꯤꯗꯤꯑꯣꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯈꯤꯕ ꯀꯌꯥ ꯌꯥꯎꯔꯝꯕ ꯌꯥꯏ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯉꯁꯤ ꯇꯧꯗꯣꯏ ꯃꯥꯏꯟ ꯔꯤꯗꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯦꯊꯃꯦꯇꯤꯛꯀꯤ ꯃꯥꯏꯟ ꯔꯤꯗꯤꯡꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯅ ꯈꯟꯕ ꯋꯥꯈꯜ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯈꯣꯠꯂꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯍꯣꯔꯦꯟꯈꯤꯇꯪ ꯊꯝꯖꯒꯦ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯌꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯑꯍꯥꯟꯕꯗ ꯃꯦꯖꯤꯛꯇꯣ ꯍꯥꯟꯅ ꯍꯧꯖꯒꯦ ꯑꯗꯨꯒ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯇꯨꯇꯣꯔꯤꯌꯦꯜ ꯇꯧꯖꯒꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯌꯥꯝ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯒꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯐꯦꯁꯕꯨꯛ ꯄꯦꯖꯇꯒꯤ ꯆꯪꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯑꯅꯧꯕ ꯉꯁꯤ ꯈꯛꯇ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯊꯦꯡꯅꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯦꯖꯤꯛ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯨꯇꯣꯔꯤꯌꯦꯜ ꯍꯥꯏꯗꯤ ꯃꯅꯨꯡꯒꯤ ꯁꯦꯀ꯭ꯔꯦꯠ ꯇ꯭ꯔꯤꯛꯁꯤꯡꯗꯣ ꯑꯃꯨꯛ ꯍꯥꯏꯗꯣꯛꯆꯕ ꯍꯥꯏꯗꯤ ꯃꯦꯖꯤꯛꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯉꯥꯛꯇ ꯑꯌꯥꯝꯕꯅ ꯄꯨꯖꯔꯛꯄꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯦꯖꯤꯛꯁꯤꯌꯟ ꯑꯐꯥꯎ ꯑꯐꯥꯎꯕꯁꯤꯡꯒꯤ ꯔꯤꯚꯤꯜ ꯇꯧꯖꯕꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯃꯦꯖꯤꯛꯇꯣ ꯍꯥꯟꯅ ꯍꯧꯖꯔꯒꯦ ꯑꯗꯨꯒ ꯇꯨꯇꯣꯔꯤꯌꯦꯜꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯦꯖꯤꯛꯇꯣ ꯍꯧꯖꯔꯒꯦ ꯃꯦꯖꯤꯛꯁꯦ ꯑꯉꯥꯡ ꯑꯅꯤꯁꯤꯒ ꯂꯣꯏꯅꯅ ꯇꯧꯒꯗꯕꯅꯤ ꯁꯣꯝꯅ ꯃꯦꯖꯤꯛ ꯇꯧꯕ ꯃꯇꯝꯗꯁꯨ ꯃꯌꯥꯝ ꯑꯣꯗꯤꯌꯦꯟꯁꯇꯒꯤ ꯑꯅꯤ ꯀꯧꯈꯠꯄꯤꯒꯗꯕꯅꯤ ꯑꯗꯣ ꯑꯩ ꯑꯉꯥꯡ ꯑꯅꯤꯁꯤꯒ ꯇꯧꯖꯔꯒꯦ ꯀꯩꯅꯣꯗꯤ ꯑꯣꯗꯤꯌꯦꯟꯁ ꯂꯩꯇꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯈꯟꯕꯤꯗꯣꯏꯁꯦ ꯑꯣꯗꯤꯌꯦꯟꯁ ꯂꯩꯇꯕꯅꯤ나 ꯑꯉꯥꯡ ꯑꯅꯤꯁꯤꯒ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯟꯅꯔꯒ ꯇꯧꯕꯅꯦꯅ ꯈꯟꯕꯤꯔꯝꯕ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯟꯅꯔꯒ ꯇꯧꯕ ꯅꯠꯆꯗꯦ ꯁꯤꯟꯅꯔꯒ ꯇꯧꯕꯅꯤ ꯈꯟꯕꯤꯔꯒꯁꯨ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯔꯣ ꯑꯗꯨꯀꯥꯟꯗ ꯈꯪꯕꯤꯔꯅꯤ ꯁꯤꯟꯅꯔꯒ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯀꯩꯒꯤꯅꯣꯗꯤ ꯇꯨꯇꯣꯔꯤꯌꯦꯜ ꯇꯧꯗꯣꯏꯅꯦꯕ ꯍꯥꯏꯔꯤꯕ ꯃꯦꯖꯤꯛꯁꯦ ꯃꯇꯧ ꯀꯝꯗꯧꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯑꯃꯨꯛ ꯎꯠꯆꯗꯣꯏꯅꯦꯕ ꯃꯌꯥꯝꯁꯨ ꯍꯩꯗꯣꯏꯅꯦꯕ ꯃꯦꯖꯤꯛꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯅ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯗ꯭ꯔꯤꯉꯩꯗ ꯀꯃꯦꯟ ꯇꯧꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯅꯣꯏ ꯁꯤꯟꯅꯔꯒ ꯇꯧꯕꯅꯦꯅ ꯑꯗꯣ ꯑꯩꯗꯤ ꯇꯨꯇꯣꯔꯤꯌꯦꯜ ꯇꯧꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦꯕꯀꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯩ ꯑꯉꯥꯡ ꯑꯅꯤꯁꯤꯒ ꯇꯧꯔꯒ ꯇꯧꯕ ꯃꯇꯝꯗ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯒ ꯇꯧꯖꯕꯅꯤ ꯑꯗꯣ ꯃꯦꯖꯤꯛꯁꯦ ꯍꯧꯖꯔꯒꯦ ꯃꯦꯖꯤꯛꯁꯦ ꯃꯌꯥꯝ ꯑꯩꯅ ꯁꯤꯗꯩꯗꯀꯣ ꯁꯤꯗ ꯃꯌꯥꯝ ꯑꯩꯅ ꯕ꯭ꯂꯦꯡ ꯄꯦꯄꯔ ꯑꯃ ꯊꯝꯃꯦꯀꯣ ꯃꯌꯥꯝ ꯕ꯭ꯂꯦꯡ ꯄꯦꯄꯔ ꯑꯃ ꯑꯗꯨꯒ ꯃꯥꯔꯀꯔ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯊꯝꯃꯦ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯑꯉꯥꯡ ꯑꯅꯤꯁꯤꯗꯀꯣ ꯑꯕꯦꯝꯃ ꯅꯪꯅ ꯍꯥꯟꯅ ꯁꯤꯗꯩꯗ ꯅꯪꯒꯤ ꯑꯦꯅꯤ ꯋꯥꯈꯜ ꯅꯪꯉꯣꯟꯗ ꯂꯥꯛꯄ ꯐꯣꯟ ꯅꯝꯕꯔ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯗꯤꯖꯤꯠ ꯈꯔ ꯅꯝꯕꯔ ꯏꯔꯣ ꯅꯪꯅ ꯏꯅꯤꯡꯕ ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯥꯛꯄ ꯑꯗꯨꯒ ꯃꯌꯥꯝ ꯃꯥꯅ ꯁꯤꯗꯩꯁꯤꯗꯀꯣ ꯃꯌꯥꯝ 1653 이래고 마는 시다 또 이래 아도 아이는주 매암 시대다 아이기 지혜지다고 그놈땅 이래가 탐자오게 보고 넘버 크라 하이따래네고 시기제 매암 주영 비하러 아이는 이래가 탐이제 시 우비할 거면 시지 아이나 프리딕터가 시다 탐하게 보고 시다 난달라가 탐하게 아두가 아베마 아무까 이요 낭기 와칸들 앞에 애니 넘버 디짓 마리나 하우나 이라버니나 디짓 마리 좀 이러 막하다 아두가 토비낭 나무과 시대자 낭기 와칸들 앞에 애니 디짓 마리 이러 야라 제나 뭐 이러 그래야 이지 냐무 이러 아이디 마바니기 와칸들 앞에 애니 넘버네 보고 애니 할리제 제나 뭐 이러
che nang oi ro nang oi ro che यारे को सिधे लो चला जी को याम सांग ना इरगे दे वीडियो जम सांग आनी सिधे लो चला जी सिधे तो मैम सी माबानी ना इरिबा नंबर जिंग जे मैम उबीरे को सी जाइन स्क्रीन दजु उच्चार रखे को आईडी कनो दजु उच्चार रखे सी नंबर जिंग जे मैम उबीरे तो सी जाइना सिधे प्लस तो चला जी को चे प्लस तो रोना बानी कैलकुलेटर तो रगा तो रो 1653 प्लस 4723 plus 5276 plus 1865 plus 8165 plus 8134 plus 3761 plus 6238 plus 4328 plus 5671 equal to namo adu मैम सिदे ताराइबा मसिंग जे 41,649 सिने को मैम माबानी ना माबानी की वखल द लाखपा एनी नंबर इरकांदा प्लस तौरकांदा ताराइबा मसिंग जे 41,649 को मैम सिदे जो मैम उबिरा मनी मैम जो तुम कैलकुलेट तौर यंग बीबीआई को अदुगा सिले रे को मैम दुगा आइना ngasai prediction तौरगा थमिजु मैम यंग बियो को 41,649 हाइदी कईनो हाकांदा माबानीना इरक्कदबा सिदैदा इरक्कदबा मसिंग जिंजे तिनजनराकांदा सितानी हैबजे खंगेबा माबानी इरक्कदोय मसिंग जे आइना न लोय खंगदोखराबनेबा सिनिको मैम मैजिक चा सिदैदा तारिबा मसिंग जे आइना ngसाइना हाना माबानी इरक्टिंगादा इथवा थंगराबनी अदुनी मैम सिनि मैजिक से मैम अदुदी ट्यूटोरियल दंग यंगनारसि मैम अदुदी ट्यूटोरियल दा होजरगे ट्यूटोरियल जेंगा सिगी मैजिक सिदि मैम अखोगी माइंड रीडिंग दा मखन खरा लेको मैम मखन खरा ले मैम नजु खंगिरम बियाय अदुगा props mentalism हाइबा मा अदगी props/mentalism का मखन खरा ले अदु मैम अखोइना props mentalism हाइबा पोसिजु खोगी मीगी वाखन दे त चंगल लगांदा रिट तौब नते मीगी वाखन दो खोइना त चंगल लगा माइंड रिट तौब यापते को मैम अदुना कमाइना मीन वाखन खनबा खंगबो ngamiनो हाइबदु मैम अदुदी मागी खोगी करी हाइतारे टैलेंट ने अदुगा मागी एक्सपीरियंस ने हाइदी मतम कोइना मसिदी अखोइना प्रैक्टिस तौब म दरकार वाई प्रैक्टिस तौब म दरकार वाई कइनो हाकांदा अखोइना सोमना मी वंदा वखन नम कनोमा करिगुमा पोसामा सिंगर नि खंगदे कनोनी खंगदे अमा खलले खलोने अदुगी सिंगर लो अखोइना खंग ngमनबो होनरकपदा मागी फेस की रेक अदगी हाइदी माइथोंग जे अखोइगी जे इंडेक्स ऑफ माइंड नि दना हाइदी अखोइ वखन द ताबो ममीदो माइथोंग ताय गान हाइनरिदो अचुम बनी अदुना वखन द खलिबा ममीदो अखोइ माइथोंग जे तादोइनेबको अदु जिंदु उरकांदा खंगबंगम खरामा खंगबंगम दोनी याम पॉइंट जे पिक पिक लोखट गदोइने मैम हाइदी अहानमदा सुमाइनागा तौरिदो मैम मैजिक सेंजिंगना तौबदो दुम यंबिउको कइनोम सिंगर अमा खलोन हायरानी सिंगर अमा खलोन हायबजिदा नहाद वरगना हाफेट चौराकपा मे हाइजेगेबको नहाद वरगना नहा अमदा हंगबोरगना एजे मैसनाम गुम्बा रणबीर थौना को अदगी पुष्परानी नुपी दोरगना को सुमजे एता खनगले नहा जिंगदो वरगदी अदुगा अदुई तारदी कमाई तौरने अदुगी मरक सिंगजिदा करम मनो कंफर्म तानबगी कंफर्म तौनबगी दमकता
ꯑꯍꯥꯟꯕꯗ ꯁꯨꯃꯥꯏꯅ ꯍꯥꯏꯔꯅꯤ ꯅꯪꯒꯤ ꯋꯥꯔꯗ ꯈꯔ ꯍꯥꯏꯗꯤ ꯃꯃꯤꯡꯗꯣ ꯁꯨꯃꯥꯏꯅ ꯂꯦꯇꯔꯗꯣ ꯃꯥꯡꯗ ꯏꯊꯣꯛꯑꯦ ꯈꯜꯂꯣ ꯑꯗꯨꯒ ꯄꯥꯕꯤꯌꯨ ꯁꯨꯝ ꯀꯥꯟꯅꯒ ꯍꯥꯏꯔꯅꯤ ꯑꯗꯨꯗ ꯁꯨꯝ ꯋꯥꯈꯟꯗ ꯑꯩꯒꯤ ꯋꯥꯈꯟꯗ ꯁꯨꯝ ꯄꯥꯕꯗꯣ ꯃꯌꯥꯝ ꯆꯤꯟꯒꯁꯦ ꯁꯨꯃꯥꯏꯅꯒ ꯂꯦꯡꯕ ꯁꯨꯃꯥꯏꯅꯒ ꯇꯧꯕ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯃꯔꯛꯇ A ꯌꯥꯎꯏ B ꯌꯥꯎꯏ C ꯌꯥꯎꯏ ꯌꯥꯝ ꯀꯨꯞꯅ ꯃꯌꯥꯝ ꯊꯤꯔꯤꯅꯦꯕꯀꯣ ꯑꯗꯨꯗꯒꯤ ꯄꯣꯏꯟ ꯑꯃ ꯂꯧꯈꯠꯂꯤꯅꯦꯕ ꯑꯗꯨ ꯑꯩ ꯃꯥꯏꯁꯤ A ꯑꯃ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯆꯨꯝꯕ ꯌꯥꯏ ꯂꯥꯟꯕ ꯌꯥꯏ ꯀꯣ A ꯑꯃ ꯌꯥꯎꯈ꯭ರೆ ꯑꯩꯅ ꯂꯧꯈꯠꯇꯣꯏꯅꯤꯀꯣ ꯄꯣꯏꯟ ꯑꯃ ꯑꯗꯨꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯔꯀꯥꯟꯗ ꯃꯌꯥꯝ ꯕ꯭ꯔꯣꯅ ꯈꯜꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯦꯇꯔꯁꯦ 8ꯇꯒꯤꯅ 9ꯐꯥꯎ ꯁꯥꯡꯉꯤꯀꯣ ꯀꯥꯏꯅ ꯍꯥꯏꯗꯣꯏꯅꯦ ꯑꯗꯒꯤ ꯑꯃꯗꯨꯅ ꯍꯥꯏꯔꯛꯑꯒꯅ ꯍꯥꯏꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ A.J. ꯃꯩꯁꯅꯥꯝ ꯀꯣ ꯑꯗꯒꯤ ꯄꯨꯁꯄꯔꯥꯅꯤ ꯔꯟꯕꯤꯔ ꯊꯧꯅꯥ ꯁꯤꯗ ꯀꯔꯝꯕꯅ ꯍꯥꯏꯗꯤ 8-9 ꯁꯥꯡꯕ ꯈꯣꯠꯄꯁꯤ ꯑꯩꯅ ꯑꯗꯨꯗꯒꯤ ꯄꯣꯏꯟ ꯑꯃꯃꯨꯛ ꯂꯧꯈꯠꯂꯅꯦꯕꯀꯣ ꯑꯗꯒꯤ ꯁꯨꯝ ꯃꯌꯥꯝꯕꯅ ꯍꯧꯖꯤꯛ ꯕ꯭ꯔꯣꯅ ꯍꯧꯖꯤꯛ 이토가 ꯄꯥꯈꯤꯕꯗꯨꯗ ꯃꯔꯛꯇ M ꯌꯥꯎꯏꯀꯣ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯣꯏꯟꯁꯦ ꯃꯆꯥ ꯂꯧꯈꯠꯀꯗꯣꯏꯅꯦꯕ ꯃꯌꯥꯝ ꯑꯗꯨ ꯂꯧꯈꯠꯂꯀꯥꯟꯗ 100% ꯆꯨꯝꯃꯦ ꯍꯥꯏꯔꯀꯥꯟꯗ ꯁꯣꯝꯅ ꯈꯟꯕꯤꯔꯤꯁꯤ A.J. ꯃꯩꯁꯅꯥꯝꯅꯤ ꯀꯥꯏꯅ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯁꯤꯗꯤ ꯃꯥꯒꯤ ꯇꯦꯂꯦꯟꯅꯤ ꯃꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯦꯕ ꯍꯥꯏꯗꯤ ꯃꯥꯗꯤ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯐꯣꯔꯃꯨꯂꯥꯁꯦ ꯌꯥꯝ ꯄꯥꯕ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯤꯒꯤ ꯐꯦꯁꯀꯤ ꯔꯦꯛꯇꯒꯤ ꯀꯃꯥꯏꯅ ꯈꯪꯒꯅꯤ ꯑꯗꯒꯤ ꯕꯣꯗꯤ ꯂꯦꯡꯒ꯭ꯋꯦꯖ ꯍꯥꯏꯗꯤ ꯂꯦꯡꯕ ꯃꯨꯞꯃꯦꯟ ꯇꯧꯕ ꯈꯣꯠꯄꯗꯒꯤ ꯀꯃꯥꯏꯅ ꯀꯩ ꯂꯧꯈꯠꯄ ꯌꯥꯕ ꯈꯣꯠꯄ ꯐꯣꯔꯃꯨꯂꯥ ꯃꯌꯥꯝ ꯂꯩꯌꯦꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯥꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯑꯩꯅ ꯉꯁꯤ ꯁꯨꯃꯥꯏꯅ ꯇꯨꯇꯣꯔꯤꯌꯦꯜ ꯍꯥꯏꯔꯅꯁꯨ ꯁꯣꯝꯅ ꯉꯁꯤ ꯈꯛꯇ ꯍꯩꯒꯗꯕ ꯂꯩꯇꯦꯕ ꯃꯥꯗꯤ ꯃꯥꯏꯟ ꯔꯤꯗꯤꯡꯁꯤꯗꯤ ꯍꯥꯏꯗꯤ ꯄ꯭ꯔꯣꯞꯁ ꯃꯦꯟꯇꯦꯂꯤꯖꯝꯁꯤꯗꯤ ꯌꯥꯝꯅ ꯂꯨꯕ ꯄꯣꯠꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯇꯨꯇꯣꯔꯤꯌꯦꯜ ꯇꯧꯖꯗꯕꯅꯦꯕ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯨꯇꯣꯔꯤꯌꯦꯜ ꯇꯧꯖꯔꯤꯁꯤꯅ ꯒꯤꯃꯤꯛ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯄꯣꯠ ꯆꯩꯅ ꯇꯧꯔꯀꯥꯟꯗ ꯃꯦꯖꯤꯛ ꯇꯧꯔꯀꯥꯟꯗ ꯇ꯭ꯔꯤꯛ ꯇꯧꯔꯀꯥꯟꯗ ꯇꯧꯕ ꯃꯦꯖꯤꯛ ꯇꯨꯇꯣꯔꯤꯌꯦꯜꯗꯨꯅꯦꯕ ꯑꯩꯅ ꯉꯁꯤꯐꯥꯎꯗ ꯇꯧꯖꯔꯛꯏꯁꯦ ꯁꯤꯗꯤ ꯍꯥꯏꯗꯣꯛꯄꯗ ꯂꯥꯏ ꯑꯗꯣꯝꯅ ꯇꯧꯕꯗꯁꯨ ꯂꯥꯏꯒꯗꯕ ꯃꯑꯣꯡꯅꯦꯕ ꯇꯧꯖꯔꯛꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯈꯟꯕ ꯋꯥꯈꯟꯗꯣ ꯑꯗꯨꯒꯤ ꯇꯨꯇꯣꯔꯤꯌꯦꯜ ꯇꯧꯔꯣ ꯍꯥꯏꯕꯗꯨꯗꯤ ꯉꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯊꯝꯖꯈꯤꯕ ꯄꯣꯏꯟꯗꯨꯅꯦ ꯑꯗꯨ ꯍꯦꯛꯇ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯇꯧꯕ ꯉꯝꯃꯣꯏꯕꯀꯣ ꯁꯤꯗꯤ ꯌꯥꯝꯅ ꯅꯩꯅꯕ ꯆꯍꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯏꯟ ꯔꯤꯗꯤꯡꯗ ꯐꯥꯎꯔꯤꯁꯤ ꯃꯤꯑꯣꯏ ꯑꯅꯤꯈꯛ ꯂꯩꯕꯀꯣ ꯏꯟꯗꯤꯌꯥꯗ ꯁꯨꯍꯥꯅꯤ ꯁꯥ ꯍꯥꯏꯁꯤꯒ ꯀꯔꯟ ꯁꯤꯡ ꯍꯥꯏꯁꯤꯒ ꯅꯨꯄꯤꯗꯅ ꯁꯨꯍꯥꯅꯤ ꯁꯥ ꯍꯥꯏꯁꯦ ꯁꯤꯁꯦ ꯍꯦꯛꯇ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯐꯥꯎꯔꯦ ꯃꯥꯁꯦ ꯐꯖꯅ ꯍꯩꯔꯦ ꯑꯩꯈꯣꯏ ꯃꯥꯏꯟ ꯔꯤꯗꯤꯡꯁꯤꯗꯗꯤ ꯐꯖꯅ ꯍꯩꯔꯦꯀꯣ ꯃꯥꯕꯨꯛꯇ 50% ꯒꯤꯃꯤꯛꯅꯦꯕ ꯍꯥꯏꯗꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟ ꯄ꯭ꯔꯣꯞꯁ ꯃꯦꯟꯇꯦꯂꯤꯖꯝ ꯅꯠꯇꯦꯕ ꯃꯣꯏꯅ ꯇꯧꯔꯤꯁꯤꯕꯨ 60% ꯍꯥꯏꯒꯦ ꯃꯣꯏꯁꯨ ꯒꯤꯃꯤꯛ ꯉꯥꯛꯇꯅꯦꯕ ꯑꯌꯥꯝꯕꯅ ꯐꯥꯎꯔꯦ ꯍꯥꯏꯔꯤꯕ ꯃꯤꯁꯦ ꯑꯗꯩ ꯀꯔꯟ ꯁꯤꯡꯁꯤꯁꯨ ꯑꯗꯨꯝ 75-80 ꯑꯗꯨꯝ ꯒꯤꯃꯤꯛꯅꯦꯕ ꯍꯥꯏꯗꯤ ꯄꯣꯠ ꯆꯩꯅ ꯇꯧꯔꯒ ꯃꯦꯖꯤꯛ ꯇ꯭ꯔꯤꯛ ꯇꯧꯔꯒ ꯍꯣꯏ ꯃꯦꯖꯤꯛꯅꯤꯀꯣ ꯃꯦꯟꯇꯦꯂꯤꯖꯝꯁꯤꯁꯨ ꯃꯦꯖꯤꯛ ꯇ꯭ꯔꯤꯛ ꯑꯃꯅꯤ ꯑꯗꯣ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯒꯤꯃꯤꯛ ꯇꯧꯔꯒ ꯑꯗꯒꯤ ꯒꯤꯃꯤꯛꯀꯤ ꯃꯇꯦꯡꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯛ ꯃꯌꯥꯝ ꯇꯧꯔꯀꯥꯟꯗ ꯑꯌꯥꯝꯕꯅ ꯇꯧꯋꯤꯅꯦꯕ ꯃꯣꯏꯕꯣꯛꯇ ꯑꯗꯨꯗꯨꯅ ꯍꯦꯛꯇ ꯄ꯭ꯔꯣꯞꯁ ꯃꯦꯟꯇꯦꯂꯤꯖꯝ ꯀꯥꯏꯁꯤꯗꯤ ꯃꯤꯒꯤ ꯈꯟꯕ ꯋꯥꯈꯟ ꯍꯥꯏꯕꯒꯥꯏꯁꯤꯗꯤ ꯌꯥꯝ ꯃꯣꯏꯗꯤ ꯆꯍꯤ 11ꯗꯒꯤ ꯁꯨꯍꯥꯅꯤ ꯁꯥꯒꯥꯏꯁꯤꯗꯤ ꯆꯍꯤ 11ꯗꯒꯤ ꯇꯝꯃꯒ ꯂꯥꯛꯑꯕꯅꯦꯕ ꯑꯗꯨꯗꯨꯅ ꯃꯣꯏꯗꯗꯤ ꯀꯨꯏꯅ ꯇꯝꯃꯛꯄꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯅ ꯍꯥꯏꯕ ꯉꯝꯕ ꯋꯥꯅꯤ ꯑꯗꯨꯒ ꯍꯦꯛꯇ ꯃꯤ ꯑꯃꯗ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯉꯝꯕ ꯅꯠꯇꯦꯕꯀꯣ ꯁꯤꯗꯤ ꯌꯥꯝ ꯂꯨꯕ ꯄꯣꯠ ꯑꯃꯈꯛꯅꯤ ꯕꯣꯗꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯗꯒꯤ ꯐꯦꯁ ꯔꯤꯑꯦꯛꯁꯟ ꯁꯤ ꯃꯌꯥꯝꯁꯦ ꯈꯪꯅꯕ ꯍꯣꯠꯅꯔꯛꯄꯗ ꯌꯥꯝ ꯋꯥꯕ ꯄꯣꯠꯅꯤ ꯑꯗꯨꯅꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯏꯟꯗꯤꯌꯥꯗꯁꯨ ꯁꯤꯒꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯂꯩꯇꯦ ꯇꯝꯐꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗꯒꯤ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯂꯩꯔꯒ ꯄꯥꯕ ꯋꯥꯅꯤ ꯑꯗꯨꯒ ꯇꯝꯐꯝ ꯃꯥꯒꯤ ꯀꯣꯂꯦꯖ ꯁ꯭ꯀꯨꯜ ꯂꯩꯇꯕꯅꯤ나 ꯌꯥꯝ ꯂꯨꯏꯁꯤꯗꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯇꯧꯅꯔꯤꯁꯦ ꯑꯗꯨ ꯉꯥꯛꯇꯅꯤꯀꯣ ꯍꯥꯏꯗꯤ ꯃꯃꯤꯡꯗꯨꯗ M ꯌꯥꯎꯔꯦ ꯑꯗꯒꯤ ꯂꯦꯇꯔ 8ꯅꯤ 9ꯅꯤ ꯑꯗꯒꯤ ꯁꯤꯡꯒꯔꯁꯦ ꯅꯨꯄꯥꯅꯤ ꯅꯨꯄꯤꯅꯤ ꯁꯤ ꯁꯨꯝ ꯍꯪꯉꯒ ꯈꯪꯗꯣꯛꯄ ꯋꯥꯅꯤ ꯇꯧꯅꯔꯤ ꯍꯧꯖꯤꯛ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯑꯗꯨ ꯉꯥꯛꯇꯅꯤꯀꯣ ꯍꯧꯖꯤꯛ ꯇꯧꯅꯔꯤꯁꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯂꯣꯏ ꯍꯥꯏꯗꯣꯔꯛꯑꯕꯒꯨꯝꯕꯅꯦꯕ ꯑꯌꯥꯝꯕꯅ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯤꯅꯤ ꯑꯩꯅ ꯊꯝꯖꯗꯣꯏꯁꯦ ꯑꯗꯣ ꯉꯁꯤꯒꯤ ꯃꯦꯖꯤꯛ ꯇꯨꯇꯣꯔꯤꯌꯦꯜꯁꯦ ꯑꯩ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯔꯣ ꯑꯗꯨꯗꯤ ꯇꯨꯇꯣꯔꯤꯌꯦꯜꯗꯣ ꯇꯧꯖꯔꯒꯦ ꯇꯨꯇꯣꯔꯤꯌꯦꯜꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯑꯅꯤꯗ ꯑꯩꯅ ꯃꯁꯤꯡ ꯈꯔꯏꯍꯜꯂꯤꯗꯣ ꯑꯗꯨꯗꯣ ꯑꯉꯥꯡ ꯑꯃꯗꯤ ꯑꯩꯒꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯕꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯗꯣꯏꯕ ꯑꯉꯥꯡ ꯑꯃꯅ ꯑꯗꯨꯒ ꯑꯃꯗꯨꯗꯤ ꯔꯦꯟꯗꯝꯅꯦꯕ ꯑꯃꯅ ꯔꯦꯟꯗꯝꯅꯦꯕꯀꯣ
aduna adumna sigi magic se tawima matamda adumna so chaliba mafam dugi random audience sama kokhat pi be yare natagana random audience sama kokhat pi rani mafam dugi ko mafam dugi mi kokhat taraga di mayam na dum nga ani masaju nga ani mi duju aduga aigi assistant nama pu be ay ko mayam aigi assistant nama marak tudagi kokhat toine ba mi marak tuda audience marak ta lehelaga assistant nama kokhat ka doine ba adudagi माजु ऑडियंस सारा को खत दोने बा मैम सिगी मैजिक से अयाम्बा मैम मैजिक अखोगी फावर मैजिक सेंजिंग जे अयाम्बा सुमाना सेटअप नातनी को मैम अदुगा सेटअप तवे ना अखोय मसेन मानरगा लोइन तौबो नतेबा मी अमदुदी पुरा ngaktuiनेबा मी अमदु ngaktuini येंगिबा मैम दु पुलप ngakकदोइनेबा अदुना मैम गी नुंगाइनबा एंटरटेनमेंट तौनबो होनबदा मैम अखोयना केदोगदा कांदा अखोयगी अखोयगी assistant ama maraktagi yahon gadabani natragana aina igadabani ko aduda khwai first ta tawdije myam audience id lam mafam dudagi random audience hai tare mafam dudagi kokhaliba audience tuda akoina digit mari oibe ai manga oibe ahum oibe ai ko digit any digit khara ihalane bu ko mana myam sidaji da ko digit mari ire khalaje ba sumaina 4019 सुमाइना इरे खलजे को म्या अदुई तादी आइना प्रेडिक्ट तौदुजे अदु म्यामना अखोइगी खनबी दे आइगी ऑडियंस सम यावरबनिना ऑडियंस तुना आइना ngसागी प्रेडिक्ट तौर थमगिबा मसिंगदु तानाबा मरक्ता मेला लोरेन खनबिरंगनेबको अदु पाना मैथमेटिक्स वांगवा मी ओइजनुको आइना इथो थमगिबा मसिंगदु तानाबा इरक्पा कनामता ngमोय हाइदी मरक्ता फना मेलजु आइगी मसिंगदु तानाबा इरक होलक अंकदु होलकपदे हम वारनेबा फॉर्मुला खर पांगरा कांदा दि लाई लाई दोइनेबको फॉर्मुला दुनि तौजरकदुजे हाइदी आइना सिदैदा मसिंग खर इथोया थमे खलोने अदु तानाबा आइगी केनोदुना आइगी असिस्टेंट दुना अदु तानाबा मरक्ता मेनबा ngमोयबा अंक होट लेबा ngमोयबा अदु याम लाइनबा फॉर्मुला नेबो ngasi इन तौदिजुको अदुगा सिदगी मैम सी अहानबा random audience tuna ire ko sumaina 4019 ire adu tadi sidagi akoina step kya rak aigi assistant tuna ihanjige adugi hisab to somna hana khantok pira dawneba step ahum lak ihange na khalloba ko natraga mari rak ihange khalloba ahum lak ihange khalagana mayam sigi 9 je aroi bagi masing je aroi bagi digit je sidagi ahum khaido kadaba ahum minus to kadaba ko ahum minus to gadi si kya lewarani taruk tare nipan mapan taruk lewarani ko myam aina predict to gadab do myam aina cm da predict to gadab du ni ko sa sida 6 irani cm da aina predict to tham gadab du ni ko myam sa aduga si da 6 irani ko ahum khaido khrabani ko adu si 1 je dum thambirani si 0 je dum thambirani si 4 je dum thambirani ko myam aduga mamang da ngasai gi ahum sidagi khaido kibudo सिदे ममांग थंबिरो सुमाइना थंबिरनी को म्या सिजे तादोइने होरन अंक होलकांदा प्लस तौरकांदा अदुना कमाय तौगदा क्या कांदा अमुक रैंडम ऑडियंस तुदा अमुक इहंदोइनेबको माना सुमाइ इरे खलजी 7 9 8 7 सुमाइना इरे खलजेबको अदुगा सिगी जिमदी लौररको सिमदी रैंडमली लैगरबनी अदु सिगी मसिंगजे सिदेदा लौर आनेबा सिदेदा आइगी ऑडियंस तुना आइगी असिस्टेंट तुना तौदुजे कइनो हाकांदा सिजे तिनजन नरकांदा 99 लो ताहनगदबा तिनजन नरकांदा सिगी 7 दा क्या तिनजलगा 9 ताई 7 8 9 7 दा 2 तिनजलगा 9 ताई कोम्या सिदा 2 सी अनिजिगी तिनजनबाई फलदो 99 सिदेदा 7987 जे 9999 तान मदबा म्या 9 लोय ओहेन मदबा अदो तादी 7 दा अनि तिनजल कांदा 9 तारे को अदुमा लैरनी अदुगा 8 ता 1 तिनजलगा 9 लेरे 9 दा 9 ददी अखोइगे तिनजनिंगाय लैत्रे अदुना 0 इरनी 9 अदुम ता लैरबनी नको अदो 7 दा 2 तिनजलगा 9 सुमाइना सिजे सुमाइन तो बिरनी si 9 tahalani loina ko aduga si step 1 sugre ko si aigi audience aigi assistant nei beje step 1 sugre aduga muksu kenona
ꯑꯩꯈꯣꯏꯒꯤ ꯔꯦꯟꯗꯝ ꯑꯣꯗꯤꯌꯦꯟꯁꯇꯨꯅ ꯑꯃꯨꯛ ꯏꯍꯜꯂꯅꯤꯀꯣ 9717 ꯀꯣ ꯁꯨꯃꯥꯏꯅ ꯏꯔꯦ ꯈꯜꯂꯁꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯗꯩꯁꯤꯗ ꯀꯔꯤ ꯏꯔꯅꯤ ꯃꯥꯅ ꯁꯤꯗ ꯑꯩꯒꯤ ꯑꯦꯁꯤꯁꯇꯦꯟꯗꯨꯅ 2 ꯏꯔꯅꯤ ꯑꯗꯨꯒ ꯁꯤꯗ 8 ꯏꯔꯅꯤ ꯑꯗꯨꯒ ꯁꯤꯗꯁꯨ 2 ꯏꯔꯅꯤ ꯑꯗꯨꯒ ꯁꯤꯗ 0 이러니 거 디짓 머리 이유 하이버니 0 그수 가이디 거 아둠 디짓 매니 난기 와칸다 락바 디짓 이유 하이버니나 그수 가이디 디짓 머리 오헬로 하이버니 하이디 아한마다 머리 오이가디 로이 머리 오이가는가다 거 아두가 시대 망아 오이가는 망아 오이가는가다 보면 아두가 시대다 스마이나 아니락 소리 거면 아두기 묵수 예행하지 아니락 수그래 아두가 묵수 오디언스 랜덤 오디언스도 이헬레 칼라지 보고 시대 마나 8010 이래 칼라제바 아도 타르가디 아이나 아이기 오디언스 투나 9 타나바 이나바 호나락파 간다 C 9 이러니까 0니나 아도 시데다 8 이러니까 C 9 이러니까 도 C 1 이러니 나 C 이버지마디 소이바 숭아야다바 아이디 9 타나바 딘자나라칸다 마이 디짓 아모멈제 9 타나바 이럭거든 뿔랍기 오이나주 ꯄꯨꯂꯞꯀꯤ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯇꯥꯍꯟꯗꯣꯏꯅꯦꯕ ꯁꯤꯗꯩꯗ 8010 ꯏꯔꯤꯁꯦ ꯑꯩꯈꯣꯏꯅ 9999 ꯇꯥꯍꯟꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯁꯤꯗꯒꯤ 810ꯗ 9999 ꯇꯥꯅꯕ ꯇꯤꯟꯖꯜꯂꯣ ꯍꯥꯏꯔꯒꯗꯤ ꯃꯇꯝꯗꯣ ꯃꯌꯥꯝ ꯆꯪ ꯂꯩꯔꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯗꯤꯖꯤꯠ ꯑꯃꯃꯝ ꯈꯛꯇꯗꯨꯗ 99 ꯇꯥꯅꯕ ꯏꯕꯤꯒ ꯂꯣꯏꯔꯦ ꯌꯥꯝ ꯂꯥꯏꯅ ꯌꯥꯝ ꯀꯣꯝꯅ ꯑꯗꯨꯃ ꯂꯩꯔꯅꯤꯀꯣ ꯑꯗꯨꯒ ꯁꯤ ꯁ꯭ꯇꯦꯞ 3ꯂꯛ ꯁꯨꯈ꯭ꯔꯦ ꯑꯩꯅ ꯉꯁꯥꯏꯗꯣ ꯁ꯭ꯇꯦꯞ 3ꯂꯛꯀꯤꯅꯤꯀꯣ ꯃꯌꯥꯝ ꯑꯩꯅ ꯁꯤꯗ 3 ꯈꯥꯏꯗꯣꯛꯈꯤꯕꯅꯤ ꯁꯤ 3 ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯁ꯭ꯇꯦꯞ 3ꯗꯩ ꯍꯦꯟꯕ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯁꯤꯗ 3 ꯁꯨꯔꯦ ꯃꯔꯤ ꯑꯣꯏꯔꯒꯅ ꯁꯤꯗꯒꯤ ꯃꯔꯤ ꯈꯥꯏꯗꯣꯛꯀꯗꯕ ꯑꯗꯨꯒ ꯁꯤꯗ ꯃꯔꯤ ꯃꯃꯥꯡꯗ ꯃꯔꯤ ꯊꯝꯒꯗꯕꯀꯣ ꯑꯗꯨ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯅꯤ ꯇꯤꯟꯖꯟꯅꯔꯁꯤꯀꯣ ꯁꯤꯗꯩꯗ 9 19 19 20 28 23 ꯀꯣ 36 सी 3 कैरी तौरे को 8 9 17 18 18 19 19 अदु तदी नाखो को 8 9 8 9 17 18 19 27 28 28 को 28 29 30 31 को सिदा 1 लेरे 3 अमु कैरी पुर इको मैम अदुगा अमु 9 11 18 18 अदि 27 लेरे को मैम 27 28 29 30 सिदा को 0 लेरे नि को मैम 30 लेरे 8 9 मापलनि 35 कुन कुंतरेत कुंथ्रामा थोय कुंथ्रामा थोय ना दो थंग मरी सिको 34 तो मैम सिदा ngसाइगी आइना प्रिडिक्ट तौर थमगिबदो अदुगी मसिंगदो चप चाना सि तारकदुने सुमाइना सिनिको मैम मैथमेटिक मैजिक से अदुगा सीजी याम फजबनी मैम आइना तौर जुयाबको सिदा ऑडियंस रैंडम ऑडियंस तुना सिदा इहलनी अदुगा आइना सिदा 9 ताना हापचन बे आइना दुम अदु हेना फजहनिंगगदी सेटअप तौबियो हाबको अदुगा तौबियो सी इमानबा अनी तौबियो ने अमना रैंडम इमानबम लौबिरो अमना आइगी असिस्टेंट और मौन हाबिरो नंगा 9 ताना सुम हापो ना हारगा म्यूजिक तो तंग उलग यंबियो कमाय करी रिएक्शन लाके मबदो अदम एनी सुमाइना दम तौमा तम तागनेबको अदुगा अखोइना सिदेदा डिजिट 3 इरे खलोने को मैम अहानबदा डिजिट 3 इरक तारगदी मानको मथंगजु 3 अदुम इहनगदबा 3 डिजिट 3 इरगजु सिदा 30 डिजिट 3 दा 3 इरे खलोने को सिदगी आइना क्यारक अखोइना आइगी असिस्टेंट दुना क्यारक इहनजिगे अदु खाना खनबि अदु को मैम 3 लक इहनजरा 3 लक इहनजरा सिदगी 3 लक इहनगे हाय थारादि 33 दगी लौरानी को मैम माइनस तो सिदगी 3 खाइदोकपदि यारोदना को 33 लौरानी यंजिको सिदा 3 3 3 सिदा इना 3 लक दि
ꯑꯩꯒꯤ ꯑꯦꯁꯤꯁꯇꯦꯟꯗ ꯃꯔꯤꯔꯛ ꯏꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯔ ꯀꯥꯟꯗ ꯁꯤꯗ 33ꯗꯒꯤ ꯃꯔꯤ ꯈꯥꯏꯗꯣꯛꯈ꯭ꯔꯣ ꯑꯗꯨꯗꯤ 29 ꯀꯣ sida 29 ꯂꯩꯔꯅꯤ ꯀꯣ ꯃꯌꯥꯝ ꯑꯗꯨꯒ 3 ꯁꯥꯏꯅ 4 ꯁꯨꯃꯥꯏꯅ ꯂꯩꯔꯅꯤ ꯑꯗꯨꯒ ꯁꯤꯗ ꯃꯔꯤꯔꯛ ꯏꯍꯜꯂꯁꯤ ꯀꯣ ꯑꯁꯝꯕꯤꯗ 1 1 1 이렇게 ꯈꯜꯂꯁꯤ ꯀꯣ माना अमुक सिजी मना रेंडमली अहानबे इहनबैनी को अदु आइगी ऑडियंस ना सिदा आइगी कनोदना 8 इहलनी अदगी माना सिदा अमुक 2 इरे खलदगदी आइना सिदा 7 इहलनी अदुगा अमुक माना क्यारक सुग्रे अमा अनि माना अमुक 3 इरागना सिदा खोना क्या इरनी 7 6 इरनी अम्मा अनि अहुम लुगा माना मु 4 इरागना सेदा 5 इरनी को अब इसी तिंजले यंग को मैं मंगा मापन ट्रामंगा तटुक टाइम पान कुमंगा कुंतरुक कुंतरे कुंथ्रांगा कुंथ्रातरुक कुंथ्राते कुंथ्रामा कुंथ्रामपन को सिदा 9 थमे अदुगा 3 कैरी तौरे मंगा मापन ट्रामंगा टाइम पान समाना सि कुंथ्रामपन लदुम ताबो को कुंथ्रामपन निफु निथ्वय को निफुनिथोय सिदा मरी कैरी तौरे अदु सिजु दुम कुंथ्रामपन ने बो तादु मैम कुंथ्रामपन दा मरी हापचलो कुंथ्रामपन निफुम दो 44 तो सुमाइना सिगी रिजल्ट आइजे मैम सुमाइना सिदगी मरी खाइदोन गे हारगदी उसकी फॉर्मुला तौगदबो को मैम मरी रक इहन गे हारगना सुमाइना सिद अहुम दगी मरी खाइदोकपदि यारो अदुना 33 लौरानी 33 दगी मरी माइनस तौगदी 29 लेरनी 29 अदुगा मरी दो सोना कन हापचलपनि को मैम सिनी मैजिक से मैम फजबनी यामना अदोमगी वाखंद लेरे कमाइना मैजिक से शो तौजिगे हाइबदुदी अदोमगी वाखंद लेरे अदुगा याम फजना सिगी मैजिक से तौबा याबनी मैम नसिगिदी मैम मतंग सिदा लोसंजरगे कंगलई पाकना याइ फरे।